Akashbani Imphal Moirangthem Ibehaibi na pau pazari ahanbada marui ba pau Security Force na sing amasung tapaki mapamsingda thiba humba amadi area domination gi thabak leptana chathari Med Department haidi lebak asigi awang puk thangba lamdam sing yauna mafam kya da ka henna sagani Taranipal suba Lok Sabha Mikhal gi manga suba taruk suba amasung tare suba tangka gi bot khomba gi thabak khamtheng na kalle amasung BJP losing ba amasung Grih Mantri Amit Shah na hari Pakistan na khudum chanduna lairiba Kashmir gi saruk asi Bharat ki lamni Thawbal Zilla gi Lilong Nunggaida Miyoi ama Laibak Pokpa Nimit ki Nongthilda Lilong dagi pharaga nimit adugi ahingda Thawbal District Hospital da sina pokhalaki bazila asigi kaibung mathak ekai dagi Miyoi amagi misiga mari lenana Lilong police na Miyoi tara phare aikoi gi Thawal Paumi Soibam Binoi na police ki pau paladuna hai pharaba Miyoi tara adugi manungda nupi ani yauri hauji chu makha na atopa chenaba Miyoi sing phagat na ba hotnari amarom da police ki pau na hai Thawal Zilla gi phoi bida operation chathabada kusukulai kyamarum phagat ki phagalaba khulai singi manungda MA3 MK2 assault rifle ama RPG shell ama IT1 MM motor shell ani detonator ahum hand grenade ahum tear gas shell mari bomb ama amadi nongoi maru kyamarum yauri marak asida Imphal East ki Miyoi ama aina yadaba kosu kholai purambagi damak lamphel sana kaithel lagi phagat ki mangwandagi maru ahum yawba pistol amasu phagat le Med Department haidi lebak asigi awang nokpok thangba lamdam sing amadi nokpok thangba mafam sing dangasi yamna sabana maram oiduna omchakna ba phibam mayok na ba yai department asina makatan hai lak liban numit marini asida lebak asigi awang nokchup thangba masung nokpok thangba lamdam singda sabagi chang celsius degree ahumdagi mari phawba hengalakpa yai Rashtrapati Draupadi Murmu sung Pradhanmantri Narendra Modi na Sikkim na mapung phaba raija oikibagi niphumapan suba state udde numita yaipa paujal pirakli social media da thagat pawarol amada Rashtrapati na hai Sikkim asi mausagi phajabana thallaba raija amani raija sigi ina kullaba kala sanskriti gi pokai yokhatpada natana lebak asigi chakot khongthang da chu asoba thodang lauri Sikkim gi raija pal Lakshman Prasad Acharya na chu Sikkim gi miyam da yaipa paujal pirakli ma hai Sikkim na mapung phaba raija oirakpadagi ngasi di singthaningai oiba mawng da chawkhatle raija sigi Mukhyamantri Prem Singh Tamang na suipa paujal pirakli Sikkim asi English sing masamapan humudama gi ngasi gi numit asida Bharat ki kunitoi suba mapung phaba raija oiba ngamkhibani Arunachal Pradesh da Jilla Parishad Chairman ama yauna Jilla Parishad member mari disqualified tawkhre makhoi mari adu Lower Subansri amasung KE Panyor Deputy Commissioner gi office chamber da tangka kya hearing chatharba matungda disqualified tawkhibani Maisna Maira Baluwana Denmark ki Christopherson bu maithiba piduna Badminton World Federation BWF ki Thailand Open ki quarter final sangkhre Tabiriba Pawacha Kasbani Imphal dagini Taranipal suba Lok Sabha Mikhal gi manga suba taruk suba amasung tare suba tangka ki bot khombagi thaba khamthengna kalle BJP losingba Pradhanmantri Narendra Modi numit ini chupna Uttar Pradesh da bot khongani mahakna raija sigi Lok Sabha kendra 13 gi tongan ba mafam tare ta pangthokadaba Mikhal gi rally da saruk yagani mahakna ngasi Jaunpur Badohi Pratapgarh amasung Azamgarh da pangthokadaba meeting singda saruk yagani Pradhanmantri na hayeng Barabanki Khatepur amasung Hamirpur da pangthokadaba Mikhal gi rally singda ju saruk yagani Congress ki General Secretary Priyanka Gandhi na Raebareli Lok Sabha Kendra da Rahul Gandhi ki damak bot khongani ngarang su Pradhanmantri Narendra Modi na Maharashtra gi Tindori da pangthokpa Mikhal gi mitin amada saruk yaraduna hai haukiba sahi tara asida NDA sarkar na lebak asigi damak tawkiba thabak ya miyamna khangle lebak asibu biksit Bharat ohenabagi damak miyamna sarkar asida makha tana thajaba thabinaba appeal tawkhe Grih Mantri Amit Shah su ngarang Orissa gi Katakta pangthokpa Mikhal gi road show amada saruk yaki Jharkhand gi Ranchi da pangthokpa Mikhal ga mari lenaba paugi mifam amada BJP luchingba masung Assam Mukhyamantri Himanta Biswa Sharma na hai Enforcement Directorate amasung Central Bureau of Investigation hena mapangal kangkhat hanabagi damal Lok Sabha Mikhal asida NDA na sit Samri dagi tadna phangba tangai phade Amuramda Aam Aadmi Party ki luchingba amasung Delhi gi Mukhyamantri Arvind Kejriwal na Delhi gi Chandni Chowk da mahaki dol gi mirek ki damak bot khongki Mikhal ga mari lenana pangthokpa road show amada wangang da Shri Kejriwal na hai mahakpu jail da phajinduna thamluriba dukari maral gino
mahiroi-singda afaba siksha amasung mipum khudingmakta lemna mai phanganaba hotnakiba adu mahaki marala haina hangkhe amoromda amadi party gi luchingba Arvind Kejriwal ngasidagi Punjab ta mikhal gi campaign hauragani mahakna Punjab ki Mukhyamantri Bhagwant Singh Man ga loinana Amritsar ta pangthokadaba road show amada saruk yagani BJP Lusingmam sung Gृहमंत्री अमित शाह हारी पाकिस्तान खुदुम चंदुना लेरिबा काश्मीर की सरुक असि भारत की लमनी इंटरव्यू अमदा श्री शाह हाई पाकिस्तान खुदुम चंदुना लेरिबा काश्मीर की सरुक असि भारत की लमनी मरमदी काश्मीर की लम पुनमक भारत ता तिनखिबनी आंध्र प्रदेश की चीफ सेक्रेटरी मसुंग DGP पु मिखल की मांगोइना थोखिबा इरांग लाक्सिनबा ngakidabagi marang karigino haina election commission kokotuna masin hangkre आंध्र प्रदेश दा मिखल की मांगोइना ना थोखिबा हिंसा दा राज्य की चीफ सेक्रेटरी मसुंग DGP दा असिगुंबा हिंसा असि हिरम अमतदा अमुहना थोंदनबा पौताक पिखि कमीशन हाई गणतंत्र की थबक थोरमदा हिंसा की मफम लैते Citizenship Amendment Rules lisingani kunmari notification thokhraba matungda citizenship certificate ngarang dagi piba hokre Kendriya Griha Mantralaya Secretary Ajay Kumar Bhalana ngarang New Delhi da citizenship pibinaba darkas thakiba mioi 13 da citizenship certification yan thokhi Griha Mantralaya matung ina digital gi sign torba certification darkas tharakpa mioi sing email gi khothang da piba hore प्रधानमंत्री नरेंद्र मोदी ने गुजरात की हानि राज्यपाल डॉक्टर कमला बेनीवाल ने लेखिदबदा अवाबा फोंदोखरे सोशल मीडिया दा थागतपा वारोल अमदा प्रधानमंत्री ने हाई डॉक्टर कमला बेनीवालाना काथोकपग लोइनेना मियामगिदमक थबक या तौरंबा लुचिंबा अमनी महाना लेखिदबदा उपराष्ट्रपति जगदीप धनकर नसु अवाबा फोंदोरली स्लोवाकिया की प्रधानमंत्री रॉबर्ट फिकोबो नोमैना कालंबगी थौदोक अदबु प्रधानमंत्री नरेंद्र मोदी ने यानिंगदब फोंदोखरे सिटी मोदी ने हाई थौदोक असि पांगदबगी थबकनी मांग हाई सोकलब प्रधानमंत्री अथुब मतमदा फगलप ओइरसनु अमसुंग स्लोवाकिया मियामगिदमक भारतना लेपली भुवनेश्वरदा पांगथोकपा फेडरेशन कप लिसिंग अनि कुनमरीदा जेवलिन थ्रो ओलंपिक गोल्ड मेडालिस्ट नीरज चोपड़ा सनागी तकमान फंखरे महाकना मीटर मरफुनी थोय दशमिक अनि तरेट लंगदुना सनागी तकमान अदु लौखिबने इंडियन एयर चीफ मार्शल BR चौधुरीना शिलोंग की ईस्टर्न एयर कमांड दा लेबा चौंगा सुपना मापन सुबा सिग्नल यूनिट यंगसिनख्रे महाकना मफम अदुदा थोंगलबदा एयर मार्शल SP धकर अमसुंग सिग्नल यूनिट असिगी स्टेशन कमांडर विवेक शर्मा तराम ओखी महाकना स्टेशन अदुदा लेरिबा पर्सनल सिंगा उनदुना वारी वाताई सानखी इंडियन प्रीमियर लीग IPL क्रिकेट पंजाब किंग्स ना राजस्थान रॉयल्स पु विकेट अंगादा थोइख्रे ngasi हैदराबाद के राजीव गांधी इंटरनेशनल क्रिकेट स्टेडियम दा सनराइजर्स हैदराबाद का गुजरात टाइटंस का सानरगनी औजी अरोइबदा मरुओइबा पाउ अमो Security Force नसिंग अमसुंग तांपाकी मफम सिंगदा थिबोहंबा अमदी एरिया डोमिनेशन की थबक लेप्तने चथरी मेट डिपार्टमेंट हाइरी लेबाक असिगी अवांग नोपक थंगबा लमदम सिंग यावना मफम कयादा का हेन सागनी तरानिपाल सुबह लोकसभा मिखल की मंगा सुबह तरुक सुबह मसुंग तरे सुबह तांका की बोर्ड खोंब की थबक खमथेंग कल्ले अमसुंग BJP लुसिंग मसुंग गृहमंत्री अमित शाह हारी पाकिस्तान खुदुम चंदुना लेरिबा काश्मीर की सरुक असि भारत की लमने पाउलेजरे